Akasvani Imphal, Chitrabhanu Chitrabhanu na pau pazari ahan badamaru iba pau. Manipur da mai kumai diwaling asi pangthokli kumesna lakpada luchingba kya na yafa pausal pirakli. Manipur da COVID-19 na naba phaba migi masing lising taranipan hele hozik active case lising ahum subna marfuga mari lady amashung Bihar da ND ki luchingba khana na bangasi Patna da mifam pangthokani. Laibas na malim gi lecture oiriba COVID-19 mayakta punna amata oina lanthing nari lamdam sigi miyam na sakang neraba miyoy kaya nasu lanthing asida mai pak na bugi dama Akasvani Imphal gi ipaw gi kuthangda mipum khudimang na araiba thong ahum face mask upa amaga fu taruk labna na leinaba mai mit amadi khutsa toina hamdoktuna tarutana na thamnaba apil tawri sangnaraba sesak pa samurai lakpam na bersarma gi apil mayambu samurai lakpam nava sharma nava volcano na khoramjari Hojik phawbagi oina COVID-19 gi vaccine puthoktriba maramna laichat asidagi ngakthoknaba amat ngairaba pambeidi sectionba haibasin oiri sarkarna laichat asi thingnaba honariba asigi mathakta ekoi pumnamaknasu bhap taminaduna laichat asidagi ngakthoknanaba tangai phadaba niyom ahum asi ngakna chatminasi ekoi khudingmakna yumdagi mapan hek thokpaga face mask soidana upsi sapon natraga hand wash sirnaduna Khusa seng hamdoksi amasung mi amagagi marakta putaruki social distancing thamsi section ba haibasina isa aikogi nungsiraba imung manung amadi miyambu laichat asidiki kan mangam godoribani mayambu amu hana khurumjeri Hauzik mapungoi ba pau Manipur da mai gi kumhai Diwali ngasi pangthokli mai gi kumhai Diwali na lakpada Rajyapal Mukhyamantri yauna tungan ba luchingba kayana miyam da yaifa paujal pirakli Rajyapal Dr. Nazma Heptula na mahaki pauzil da hai Diwali na angan bana amambabu amasung apabana patababu joy toy habadu utli mang na hai ekoi puna honaduna nungaya phaba amasung chakot bana thanba punshi amamam ohenba kaloina na mipum kudimakta nungshiba amasung machimana oibagi wakalon sandoklasi Mukhyamantri Nongthambam Biren Singh na mahaki pauzil da hai kumbai asina achumbana joy oi habadu utli kumbai asina lakpada samasta leriba pataba sing jar kanglu khenaba hingsa amasung senza thumza muthanaba honaduna aphaba machimana oiba amasung ekoi masalgi marakta nungshinabagi lipun sesin hanaba honarasi Manipur Vidhan Sabha ki Adyaksha Yumdang Khemchan Upar Adyaksha K. Robindro, Works Mantri Thongam Viswajit, Forest Amasung Environment Mantri Awangboy Numai, Consumer Affairs Mantri T.H. Setrabata, Laushingu Mantri Oinam Lukhoi, Social Welfare Mantri Okram Henry Nuchingana, Miyam da Yafa Pauzal Pirakli. Sif Sena Manipur State Union na Diwali Kumhaina Lakpada, Miyam da Yafa Pauzal Pirakli. Raja gi fisari bibang na sinduna ningol chako baga mari lenen na chehi kudingi pangthok pa nga gi mela kumsi sehi gi oina hayeng ayupung mapanda Imphal gi mapal kangjebung da pangthok lagani Raja sarkar na COVID-19 gi matang da piba SOP singak na pangthok adaba mela asida nga puthok adaba miyoshing na numit asigi nungtul pung ani fawada makhoi gi nga sing puslak na ba khanghalli hariba matam asi fawba manungda mela maphamda nga pusil hautrabadi makhata na pushin ba yaroi hairi Manipur da hozi fawada COVID-19 dagi naba phaba mi gi apunba masing lising tara ni pan chahum kuntra mari shure naba phaba gi changna chada marfuga mari dasmik tadet ahumni hozik active case lising ahumsu na marfuga mari leiri raji gi COVID-19 command control room na ngarang thokpa cherol amagi matungina hauki ba pung kumri de mi manga lekhi da bugolona na hozi fawada laset asina siba mi gi masing chani tara ni pan shure ngarang puna sample lising ma chani pan sum na taru COVID-19 gi test obada mi chani tara matoi positive oiba thingna bugolona na hozi fawada positive oiba upon masing lising kun matoi chatru kuntra taruk shure marasada Diwali Gorbodon puja amaso ningol chako bokumai lakpaga iroine na Imphal khoramban kechal ayu angan badik hongna mi chikna china bangam dana chille han amukta ukitriba mo ongda miyamna pochei leiba lakneri District level na samukta Bharat Campaign Committee na Thawbal amadi Maira Group na kusan na duna angangi numit palanga mari lenen na wangjingda leiba Child Care and Education Foundation da Prevention of Substance and Alcohol Abuse haibasi ki matang da waf tanabagi tharum ama pangthokre tharum gi saruk ama oina No to Drug Yes to Life haiba hiram da mahirusing oiba layak pa changdam nabagi tharum ama su pangthokhi
Chayol ama chungna chathagadaba National Library Week ngasi Kumbi College ta losilagani Manipur Library Association na Kumbi College ka kusumduna sinba thoromgida ngarang hogdopo numita Information Literacy on COVID-19 to Library Service haibi hiramda symposium ama pangthoki tungda jan andolon gi saruk amu oina Kumbi Bazar fawba COVID-19 ga maramda miyambu waf tahanabagi khongjung ama su chatki Manipur State Cooperative Union amasung Register Cooperative Society na puna sinjuna Imphal gilang felpata leiba Register Cooperative Hall da hungputere shuba cooperative sayol palan ngarang dagi haukre COVID pandemic da Atmanirbhar Bharat Cooperative haibi hiram da pangthok pathoram aduda COVID-19 matung da cooperative singi thodang haibi gasi matang da khanananabagi thoram ama pangthokhi Raja Sarkar gi Directorate for Welfare of OBC amasung Scheduled Caste Vibhag ki makhada Economic Development Programs king makhara yen loiner bagi dama Hairo Kendra gi beneficiary sing da Kendra sig MLA TH Rajesh samna yenaw yen thokre tharomtu da MLA na beneficiary humpugani choida yenaw sing yen thokhi tabiriba pawasi akasvani Imphal dagini Bihar ngasi mifam pangthoktuna NDA gi legislature party gi luching bakhalagani NDA de yoriba dal sing JDU BJP Hindustan Awam Morcha amasung Vikasil Insan Party gi nawna karaklaba legislature sing amasung luching sing patna de mifam pangthoktuna anoba sarkar sem na bigmatang da wakhanagani mafam asida Vidhan Sabha gi adaksa gi Mikhal amasung cabinet da kana yawgadagi haibadu khanagani mifam asida NDA gi luching bakhanana bagi wafam su khanagani mifam lwarba tungda Rajapal ga unagani wasak lawbagi matam amasung tarikona na lepkani Chani Nipungdo Labour Raja Vidhan Sabha da BJP ne sit humbudra mari JDU ne sit Nipugu humdoi Hindustani Awam Morcha amasung Vikasil Insan Party ne sit mari kaki NDA da Independent Media Women su sagatli Rajapal Pagu Zahon na tarataruk suba Bihar Vidhan Sabha mutali hain loktokre Rajapal na Mukhyamantri Nitish Kumar ga pham thadokpagi cherol adusu ayaba pikre Khelo India skingi makhada ke andigi sports mantralo na private academy changarom da selgi mating piragani haina loktokre tembang assistant ba chehili singani kunkuma thoidegi horaga matang chehi mari fawo pigani thorang asigi makhada private academy singbu makhoina piriba training dugi matung ina grade pigani ahan ba tangka ki oina english ngani kungani panda pangthokadaba olympic games ya yagodaba marueba masana tara marida ehenwa miyeng thamduna kodongchaba asi pigani Imphal ngasi phongba pause singe marueba pawgi dama hozik Wahengbam Rajesh leire Rajesh Thagachari Chitrabhanu Imphal ngasi phongba pause sing the phone river headline sing di Transport and Driver Council na NHIDCL gi DGM fanaba dabi toba irang thong tekibagi Daita Corporation asina pugodabni haiba wafam na Sangai Express English Isel Express Ireibag Imphal Pre-Press Huerlan Pauna Singbagi ahanba headline amasung Sangai Express Manipuri amadi pongna phongina ani suba headline tori COVID-19 na miyoi manga laikhidre nauna positive oiba miyoi sani taramathoi thengnare haibasina Manipur Mail Sangai Express Manipuri Sana Laibag People's Chronicle amasung pongna phonggi ahanba headline tori Jawaharlal Nehru na honaramba mapal na India da superpower oibani haiba CLP luchingba okram ibobigi wafam na naharul tholangi ahanba headline tori rises the COVID-19 masing hengalaliba si thenanaba AIMS ki specialist sing kobagi tangai fadabagi wapam morning bell gi ahanba headline tori policy Sangai Express English da anisuba headline tori ADC ki fanlana sinare haiba achungi wafam na morning bell gi anisuba headline tori Sajing local the Lorok Amagi Poway may Taramle Hibasna Sanalebaki Anisuba headline tori. Tamenglong Jila the Mato Nintijana Toba court later Bana Darkale Pamatam the Imphal the Sati Hibasi Imphal Pre-Presski Anisuba headline tori. Ima Kaitel Ahumdi Kuntak Lansire Shopping Mall Singdi Mine Click Inari Hibasna Photoga Kolana Isel Expresski Anisuba headline tori. Manipur ki Children Policy Draft Putokre haiba pawama pokna from Isel Express Sana Laibak Naharogi Thawrang na singba da phongli Lenga ki school sing phagana ba thawrang locally haiba Shiksha Mantri S Rajesh Rajengi wapam Sangai Express Manipur ki anchor kalam da phongli pawasi atei pawsi sing da su phongli Imphal ngasi phongba pawsi sing gi da phongna riba atei pawsing di Manipur University ki irang ningol chakoba amasung Diwali kumai ga mari lena piba pawjel Bharat ki aham Pradhan Mantri Jawaharlal Nehru lekhidabi ki kumon thoram pangthok kiba pawsing asini Chitrabhanu Thagachari Rajesh Loshilakpada COVID-19 di ngakthonaba face mask upa futaruk lamna leiba khutsa amadi mai mitarutnan thamba haiba achambathong ahum asinga na chatpinaba amukhane ningsingjari aroibada maruiba paw amukhana Manipur da mai kumai Diwali ngasi pangthokli kumai singa lakpada luchingba kiana yafa pause piratli Manipur da COVID-19 dagi naba paba migi masing lising teranipan hele hozik active case lising humsum na marfuga mari lady amashung Bihar da NDA gi luchingba khana da ngasi Patna da mi pam pangthok lagani paw luzari